Mitomna kanano haibadu mayek sengna khanglaba matamda delimitation pangthokpiu ibomcha lamlai kendragi MLA case ibomcha na haikre mitomna kanano yelhomina kanano haibadu mayek sengna khanglaba matamda delimitation pangthokpiu nitai patu thekta leiba thambal sanglen danga si pangthokhiba paugi mifam amada wafam asi phongtoladuna mahangna hai achumba census ta yumpham oiraga delimitation tawbada BJP Manipur Pradesh na yaningdaba amata leite adubu Hauzik Lairiba Manipur ki census report ase da yumpham oiraga delimitation tawbada BJP Manipur Pradesh na yaningdaba amata leite adubu Hauzik Lairiba Manipur ki census report ase da yumpham oiraga delimitation tawbadi aran makhongthang oigani Hauzik Manipur ki electoral roll da mito miyancha kaya ama yauri masi nakhai ama sengdringai da delimitation pangthoklabadi delimitation tawbagi achumba wahanthok phangba ngamloi mirai bagta ki naron da changsilaktuna lairiba mitop sing asi khandoktuna center na su yamna kana honnari issue ase BJP na yamna hakchina lawi handakta su parliament ki house animakta foreigner sing regulate tawna ba ek ani pass tawkhre haukibatang amada su BJP ki MLA amadi BJP ki office bearer singi oiba mifam ama pangthoktuna member taraga humdoina saba delimitation committee ama semkhibaga loinana hiram asida kupna yengsili haina mahangna phongdokhi paugi mifam aduga mari leinana BJP ki general secretary administration K Sharatna high Supreme Court na delimitation pangthoknaba directive pikhiba state ahum Nagaland Arunachal Pradesh amadi Manipur ki manungda Arunachal Pradesh amadi Nagaland ki oina process tawba hokre adubu kumja 2001 ki census report a Manipur ki oina aranba kaya yawbana maram oiraga census report asi hana semdokpa ama changi kumja 2026 ta all India ki oina pangthokadawriba delimitation asidadi Manipur gi su tawdaba yaroidabagi maram leibana census report ta yawriba aranbasing asi semdoknaba sem sahoba mathau tai hauzik lamdam asida mayoknariba demographic imbalance asi semdoklaba matungda delimitation pangthoknaba BJP na kana honari haina sumangna makha taki Commander S Kumangi wafam thajaba yadaba lana lamjingba propaganda ni lalhawlup manga Lona thingkraba KCP KYKL Pripak Pro amasung koiring na luchingba UNLF na Treasures Activity of General Anthony Swimray NSCN IMG Army Chief haiba caption piduna Commander S Kuman Minta Myanmar na iduna haukiba March taragani thoida upload tawkiba duna lana pauthokpa yeknabasingna sandokpa propaganda ni hari Lup manga asiga punba cherol amada article asi haukiba numit kharani asida thengnaki Post aduna General Anthony Swimray NSCN IMG Army Chief ta yumpham oiduna yamna sangna iraki wari adudi centralized oiraba lup ama oiriba NSCN IMG manungda pausing lup mangana khangdabana thajaba yadaba pauni natraga NSCN IM ga organizational natraga operation gi oiba mari amata leinade Post aduna KCP KYKL Pripak Pro amasung koiring na luchingba UNLF ki matangda su wafam kaya panbada Tangai fadana apunba sengdok cherol asi miyamda phongdokpani hairi apunba cherol sigi matung ina post asina General Simre na tawriba thabak singda atamnana chai thangbani aduga Simre gi mayokta India Myanmar ngamkhai area da operate tawriba mitai revolutionary commander amana campaign tawbasu malhalli khuman haibasi mitai kanglukya tawba yek singi manungda amani mitai haibasi yek tare na sai amasung yek ama haibasi yumna kharagi apunba ama oina launei Maitai ayamba loinamag natraga makoygi yeksingi maming adu ani suba natraga ahum suba maming oina makoygi sagai singi sizinaba lay aikoina yengba matamda mitai mapung faba mingsingda khuman lising kaya thengnagani editorial kalam mokangna pawdagi lakhotjarake Manipur wathoki waroisin yonglei melei naba mawongda purakpa yaroi Mamang chahi 2023 gi May 3 dagi illegal migrant chin Kuki narco terrorist na Manipur gi apunba saktam thugainaba Khanghaudana landaraktuna mitei miyam hatpa war crime chatharakhiba chahi ani mapung phajilaglabasu waroshin prokpa ngamdana leiri state asida oiriba law and order gi fibam control tawnaba center gi BJP gi Narendra Modi na luchingba laingakna watho asigi waroshin proknabani haiduna state gi BJP gi N Birena luchingba popular government inturaga PR thamjinduna center na hakthekna na laingak wayal gi thauda panglakhiba tha ama makai phajilaglei State asida chahi asigi February taraga humdoida PR thamlakiba aduna watho asigi mapung phaba waroshin purokpa ngamdrabasu tangdu leitaba purakpagi maikaida khumang chausinba uba fangli leibaki mathakta landaduna apunbagi saktam thugainaba honariba singna nongmai kapagi chang hanthakiba tarabasu waroshin purakle haina loba yadri watho asigi waroshin puraknaba central government gi luchingba singna mayai left tuna mukna riba nakalani gi marakta punna faminaduna Waroshin ama puraktriba faubadi langi waroshin purakle haina loba yakhiroi
Wari sanaduna waroisin puraknaba honaba matamda lam karamba lamhen tuhenba illegal migrants singi maikaidagi makhoi demand fangdriba fawba khongpham handokloi haibagi firef lorokpa thoklabadi wathok asi loikham naidaba phibamda adumak leikigani masina maram oiraga punbagi saktam ngliba yelhomi singi firefsu hena chesilakani haibagi thajaba lei phibam asi lerakpa thoklabadi Central government na karamba firef logodagi haibadu mangjongna miyamda khanganba chumi Central government ki firef ki mayokta chingnaba tarabadi lamlanba lamhen tuhenba singi mathakta logi oiba lokhatpam thokpa thabak lokhatpam thoi tangai fadrabadi military gi mapangal season aduna leba asigi apun masaktam ngaknabagi firef lobo mathau tai Union Home Minister gi maikaidagi Kuki jo singna taleba demand kaidongaida piroi haibagi wafam toina phongdokpa laikre Central government gi wafam asida lan ngliba yelhomi miyamna thajaba thamlibasi manghandana ba honarakani haibagi thajaba lei karigumba center gi luchingba singna chinga khutka manadaba mawongda yonglei melei naiba wild chathaduna lamhen tu hen mamian cha singi favor da apunbagi saktam amadi administration da akaiba pigadaba thausil chathaba thoklabadi hena tamthiba wathok lanthok amu hana tholakani haibasi pumna magna khangbagum Central government gi maikaidagi su khangna tangdu leita ba purakna bahona fam thoi State asida NRC chana hanbaga iroinana kanglon kaina changsilakpa mapalaiba ki mioi foreigner ground na laiba sigi masing yamba kanglon ki mioi singna kanglon kaina khunda sinba singsu khandoktuna masa masa gi maramda halan khiba tarabadi tungkoiba maong gi waroisin prokpa ngamgani leptana changsilakhiba foreigner refugee singna ching amasung tampaki tongan tongan ba mafam singda khunda laita sinkhiba singna mapangal mapung farak tuna laiba ki mathakta landaba amadi makhoi gi mathakta Tokhaiba leba ama semnaba demand torokliba asida wari sanaraga waroisin purakani haibasi tawpham thoktaba mani adubu India government gi maikaidagi mioibagi minungsi gi makhada wari sanaraga waroisin puraknaba honabada makhoi gi demand fangdriba fawba khongpham handokloi amadi khulai thadokloi haibagi firef lorakhiba simakti achoba singnaba amani lawi foreigner terrorist singi leiba ki mathakta kham thengna singnaba ngamlakliba sigi maram leifam thoi Lana sigi matangda Central government gi maikaidagi oijaba khara khakkidamak khune ki proxy amadi geopolitics ki war chatha halubadagi madugi khudongchaba lauraga laiba ki mathakta oina onsenduna landaraklaga Manipur bulamhen tuhenba singna makhoi gi usin oihanna bahonaragli bra haibagi chawna chingnaba leitaba natte kanglaipa punba khulaugib detagi lokhacharke ngarang date 3 March 2025 tonjangi moi masal kamna bada Zomi Asiba Amasu masak maming khangba ngamkhre Dalen Chuang, Elias Dan Chuang, Hariba Zomi Asisu Sikre. Kuki refugee singna Kukilen Tharambada Zomi refugee singna Amok Jongam Onthokre. Ripa Punba Kholaw Gebdete Gilokacharake ngarang day 3 March 2025 ki ahingda Telim Township Tonjang da Laiba Zomi ki Campum Namak CNA na bom langsilaga Mei Thakhre